Thailand-Cambodia border conflict asi hojik global spotlight ama oire. July gi tang kunmari lising ani kunmangada matam sangna ongkhatuna leirakpa yetnaba ama. Taseng-tasengba lanpham ama oina oiraktuna. Air strike tongnarakpa nongmai kapsinnarakpadagi misam kaya ama sibanaba yauduna. Matam kuina wamaigum omkhatuna leirakpa conflict asi mairi thokna saklaktuna ngasidi Southeast Asia gi khwaidagi sauba ngamkhai gi damak mayoknaba asoba lanpham ama oire. Adubu crisis asigi nungda phumduna leiriba wafam asi karino masigi historical tension political dynamics amadi global pressure na mairi asi hena wangna sakhallakadoribra wahangsing asi hangminase nainaduna yengsi ngasigi video asida Thailand Cambodia border conflict gi thorakliba lan asi horakpagi maram asengba wari karino amadi political gi oina kari oirakpa yai haiba nainaduna khusinazari midyeng taminase wakhal kanthaminase ngasigi lan asi karidagi thoraklibano haiba khangnabagi damak hojik aikhoi sahi sama henbagi mamangi wari hangatna yengluba tabani English singa samapan taretta French ki colonial map amana Cambodia amadi matamdugi siam ngasina Thailand ani sigi ngamkhai khaidoknaba hotnaki map yakhi map aduna pre bihar da leiba ancient Khmer temple bu Cambodian side ta thamki madu ahan badadi Thailand na accept tawki adubu English singa masamapan kuntragi aduwai dagidi map adugi accuracy gi matangda yatnaba horaki lising masamapal humpuni thoida the International Court of Justice na Cambodia gi favor the rule tawki adubu sahi kaya ama hokrabasu surrounding territory gi maramda adubak makata na yatnaduna lakhibani cultural heritage amadi ningtambagi symbol oiriba Tamuan thom amadi Tamuan gumba licensing sing asina leibak anisigi yatnabagi asobu maram oiduna lakhibani ngamkhai gi damag yatnaba asi ngasidi map khaki wafam oidre masi identity pride amadi politics ki wafam oirakle Thai dominance ki mayokta matam sangna leirakpa asauba asina Cambodia da leibak nungsibagi ihul yamna kanna wangkhalhan kibani haiba yai aduga nakal amarom dana Thailand dana nationalist group singna Thai heritage ki asengba laifamlen oiriba temple sing asigi akoibada senaduna leikhi pre bihar bu UNESCO gi World Heritage Site ta salhannaba Cambodia na lising ani nipan da bit tawrakpadagi laibak ani sigi marakta tension ama leiba horakhibadu adumak nemthadana makha sathakibani amadi hairiba tension asi lising ani kunmanga dadi khulai thanabagi maikei da sangsilakhi Cambodia gi hanagi prime minister Hun Sen hojiksu mahaksi leibak sigi power broker ama oiribani mahakna conflict asibu hojik Cambodia gi prime minister oiriba magi masanupa Hun Maneta langi inot hapnabu upai oina sijinnabani Thailand da su adungai makhoi gi prime minister Petongtan Shinawatra amadi Cambodia gi Hun Sen anigi marakta tawnakiba phone call ama leak oirakpadagi Thai leaders singi marakta political gi oiba sarang naba thogan kibaga loinana makhoi gi prime minister phawba suspend tawduna leibak manungi ungkhatnaba sauna leikibani asigumba personal rivalries sing asina geopolitical issue trigger tawkibani haibada haiman ba thokloi lesingani kunmanga da thokiba tongan ba event singna ngasigi oiriba phibam asi yauna purakibani haiba yai event sing adu amuktang kari no haiba yengminasi lesingani kunmanga gi February thada Cambodian civilian sing Tamuan Thom Temple da makoigi national anthem sakpada Thai security na ating bapibagi wathok ama leikhi lisingani kunmanga gi me thadana khara sayatna badi lei masigi nongmai kamna bagi thodok asi hairiba nongmai kamna bagi thodok asida Cambodia gi lanmi ama leikhide lisingani kunmanga gi July thadana landmine pokhaibadagi Thailand gi lanmi mayam ama asok apan nangkhi masida Thailand na Cambodia bu mine sing nongna plan tawi haiduna marai sikhibani Cambodia na madu yakidabaga loinana civil war gi lemhoba mine sing oigani haina pongdokhiba lei asumna leirakhiba tension asi asum wangkhalaktuna July gi tang kulhumdoi dadi leibak animakna makhoi gi ambassador sing halhalakhiba gi wafam mayamna hena khangnare July gi tang kunmari lisingani kunmanga dadi conflict asi gi turning point adu lakhre Cambodian artillery na Thai hospital amada attack tawki Thailand na F-16 air strike sathaduna paukhum piki masi yetnaba asigi muknaba asigi history da ahanba oina airport sijinnaba thodokni laina loba yaroi hojikti leibak animak military alert oina leinari amadi diplomacy sapleptuna laikre haiba yai humanitarian cost sauna leire hena leirakpasu yari misi mina amang ata kayani hojik phawbada leibak anina mayoknari basi July gi tang kunmanga lisingani kunmanga phawbada yamdrabada mioi 13 leikidre ayambana Thai civilian ngaktani mioi lak amaga lising yankai henna border village singdagi displaced tawkhre school sing thingjinkre hospital sing akai atoi nangkhre imung kaya amasu leipam leitaduna leire selthumgi oinasu amang atasi yamna hengalakadori border threat pumlep lepkhre
Cambodia Thai imports ban tawkhre tourism gi oina border town singna mai pakna sathaduna lakhiba tourist activities sing pumba collapse tawre haiba yai Sedaksida US tariffs su lumduna leiribanina leibak animaki economy da asoba pressure mayok nagadawri conflict asi hojikti leibak ani gi marakta thokpa wapam khak oidre mase regional conflict ama oire haina longnarabani ASEAN amadi Southeast Asia gi diplomatic bloc na ingthanaba haibadi lei adubu masigi non interference policy ama leibasina action tawbada limitation di adumak leigadawri sainana leibak animak sida yamna sauna invest tawba leibanina santainaba puraknabagi wapam offer tawri adubu sainana Cambodia ga hena naksinaba Thailand na wafam sida yaning daba utpagumsu tawri The US, Japan amadi Australia na warning kaya tawba leikre UN Security Council gi emergency meeting ama kaukibaduna taglibasu masi global concern ama oire haibani war crime tawbagi maral sinaba amadi atingba thamlaba military weapons sing sizinabagi wafam ama laklibanina hena mang takpa lan ama oirakadra haibagi singnaba poktaba nate hojik su tensions mayam ama wanglibanina hangba yaba wahangsi diplomacy na nongmai kamnaba asi tokhanba ngamgadawribra haibasini yengba yaba thiba yaba upaising kari lei hairagadi ASEAN gi mediation ceasefire international observers amadi pre-2025 boundary da hanjilhanba haibasini adubu hojik Bangkok ta political instability oiduna leiba loinana Phnom Penh dana authoritarian consolidation leibanina hiram sida political will ningthina leite haiba yai amadi thajanabasu leitrabagumbani reason asi hojik crossroads amadani leblibase mathang kari tawrakpa haibasina Thai Cambodian anigi mari sagatpada natana mainland Southeast Asia gi security gi tungi laibaksu lepkadawribani conflict asigi maru aiba haurakpham oiriba laisang asi thainagi oiragasu mayok nagadawriba kudongsadaba sidi hen sathiba hengalakliba ngasing oiba kudongsadaba singni puwari gi oiba sayetnaba asi loisindraba lusingbasingna santi dagi isagi napal na hen lumna lawduna leiraba masigi conflict asi leple haina khallagasu makha adumak satharakhigani hanna khanaduna leigani hairi wafam asi leibak animaki lusingbasingna khantabagi matam oire haibasi aroibada thamjaningi video asi loiba phawba yengbibagi damak thagatsari in depth geopolitical analysis ki damak channel asibu subscribe tawba kaubiganu stay informed stay critical thank you